Hi, good morning all. Ngarang day 1 loi khama tungda ngasi day 2 da amuk mayam khoi ngasi second class ka lona na ngasi mafam sidam ko unazare. Ngasi ai class se makha ta jingai da aina khajitang yam nungai ba paw mitang mayam da ai gi mahiroi singa ai bu yengbi ba viewers singa laptop ba amtang lei yam nungai paw ni ai gi geography gi class se khatang natana hayeng hangchi tagi khoina class ani musu ai gi online YouTube channel sida ai hapchanjar ani class amana maths ki angka gi aduga amana chemistry ki hapchanjar ani masi maths je tapi doriba ozana sir ningthaujam sarat hoji Kamrumi Higher Secondary School da lecture oriba sir na maths tapi gani aduga chemistry su sir Premananda Laishram mana chemistry tapi rakani aina ai YouTube asibu ngarang makhoine yemu badagi ai puning thawa pibo oina ai channel su puning thawa pibo oina ai thaba asibu encourage to pibo oina mogi class su voluntarily lojake haibu yam ngai pa amukha laksei aduga mati am tai class se hojingai da mayam na ahan numita comment yang positive ai yam ngai ba encouraging ba comment kaya ma ai mahiroi singdagi phangbasi yam wakhan ngai je aduna ai classes makha taba amsung tongan subject su torok ya bagi adugumba sans ya wana lei amsung chemistry gadi angka gadi soina hawrni haba sing ai mayam da paujin jage aduga aham muktada aina mapa si online class se to basida sponsor to birakpa sir thokjom rajendro khoigi Eastern Mala Institute Tutorial Center gi founder chu oibiriba thokjom rajendro ko hanya na thara phungdok che Okay, ai class ngangi class makha chathajarake ngangi class da aina lotion gibase green revolution haiba topic to lotion jakhibani ngasi gi oina mayana plantation farming gi matang da amtang mineng tamina se plantation degi ai haujarake plantation degi ahan ba 5 marks question ai ngasi pijarake sida 5 marks question amtang hana question sai ijage 5 marks question ni yang maru eba question haiba tare paraji ahan ba 5 marks question ni asida amta ijarake Write an account of the features of plantation farming with reference to India. Si mark mangani, 5 marks question, mark manga ore. Question jam de pajarake. Write an account of the features of the plantation farming with reference to India. Sida maru ena khoina sida plantation farming hena palibase India ro jiji to plantation farming masi mong mato ta ko ena sandokna eu haibani. Now essay type question sina oibana maram oraga what limit khara lei magi metric ki board ki what limit lei 120 dagi 150 ki maya da iba haina lei aduna si answer mafam ja ina hana capture plantation is also a type of commercial farming haiba paragraph adu horaga adu ki paragraph loiba specification demand and specification haina loiba wahi ma yauna adu paragraph full paragraph tuma oiragani adu paragraph to ai hakata pathok jara explain tawjarke ma amtang Plantation is also a type of commercial farming. It is also called tree or bush farming. It is carried on the tropical areas so to grow cash crop, example tea, coffee, rubber, banana, etc. This type of farming is characterized by a single crop on a large area, huge capital investment, scientific techniques of cultivation, and cheap labor. It aims at high yield, high quality production, and a large output, most of which is exported. The final products have to be standardized to meet the world demand and specification. Okay, I explain after happen tawjarake. Plantation farming have say commercial farming gi mawng amane happen. Masi kamai to ya ba matamda makhal ama khaki pambi se pak san ga area tha. Yamlaba paisa thadagani amasung labor kya ma thadagani chakhalab khusu khlai kya ma thadagani aduga hujikan gi chakhalaba har na chingba tin hidak napi hidak se Askimatic investment to the parks and area the Makalama Kagi Pambi, Kudamana has a Zamana, Tarazana, Patana, La Putara, La Pupatana, Tav, Jutar, Patana, Tav, Asigu Mongi low Ubezer.
मसीबो प्लांटेशन फार्मिंग है खंगई अखोई मसीगी मरुब पांडम से कइनो हाबा मतमदा अखोइना पोथोक याना पोथोकपा अमसुंग अखोइगी कैथेंदा थादोकपदा मीगा चांगदमनाबा कांदा चांग तादनबा होनरपा पोथोक असुगमति हेना पोथोकपा अफबा क्वालिटी ले मगुल ले पोथोक पोथोक मसी प्लांटेशन फार्मिंग की अदुगमा पांडम ओय मसीनी आइना चौरापा प्लांटेशन फार्मिंग मसी मक इंडिया दा सुमाइन तौनी मसीदा आइना पॉइंट अमतंग प्लांटेशन फार्मिंग दा याम फजबा पॉइंट अमतंग आइना हापचनिंगबना सिगी लास्ट पैराग्राफ की लास्ट सेंटेंस है बतारे मसी अंतनी पाजर के अदुमतंग आइना हापनिंगी मयांदा एगी माइरोशिंगा सुमना हाइबनी so an efficient network of transport and communication is highly necessary for the development of plantation land aduna marap oy haga yamna ba pothok singse tonga tonga kaithen da thado ka da oy bani lambi thong yam nungai ba amasung pau phaudo phauji pambai singsi yam nungai ba yam yamna darkar oy machine tang haira a plantation am topic sidai matang solution jarage the next topic ila kha jarake cropping pattern have next topic se मसीदगी आइना मार्क अहुम पीबा क्वेश्चन अमतंग पिजरके 2011 की मैट्रिक परीक्षा दा मणिपुर बोर्ड की 2011 दा हंगिबो क्वेश्चन अमता आई पिजरके क्रॉपिंग पैटर्न हाइबा टॉपिक दुदगी क्वेश्चन अमता हाने इजेगे सिदा 2011 दा हंगिबनी एमबी एने ngarang हाइजर बा एमबी से मणिपुर बोर्ड हाना सुम मयाम ना नाइरोसिना खंगिबो explain the three cropping seasons or pattern has here season after pattern has here pattern experience in India maampi sida haiba 2011 na hangiba question so question si siam number oi mairo sing ma sida kitan attention tawbi so question sing haira pa matamda explain the three cropping seasons that cropping season has yare cropping pattern has yare experience in India da leba cropping season natra cropping pattern hana khangna riba ahum se asigi matang da sandung iu hadan adudi mairo sing cropping pattern has kaino cropping season has karino hana khangma madar kale cropping season ahum lei adigi ahum du matang iba matamda ma ahum phangani e hajarake cropping pattern ki second line da amtang mayam na smai thanagani in India there are three distinct cropping season kharif rabi and jet asi hana maming panbiro India da maru oiba cropping season top pa ahum lei haibani mingona palabada kharif rabi amsun jet ahum si maming panbiro aduga kharif ki maramda point amani ma hab darkale rabi ki matang dasu amsu jet ki matang point amani hab darkale aduna yentagna kuna kharif ki matang sunna hapiu kharif crops are grown with the onset of the southwest monsoon in June and continues until September kharif pattern atra kharif season kharif ai wai jo palapa taragadi kari khangna jone nongju tha matam nong matam da thaba mahi marong makhai se kharif crop kawi adugi season duna kharif season kawi ekoi nongju tha matam example in PV agani akhoi manipur na maru aina akhoi na kaw daba example the rice chain hai da phau thaba se khwai gi no matam na thai nong matam da asine example amo aina hapiram me amna mayo singna then mathangi paragraph ta rabi gi matang ga yawni rabi crops are grown during the period from October to March October dagi March tha phau da haibdi October ya na khanbi October dagi March tha hai ba se indam da matam inglaba winter season matam indam da matam da thaba mahi maro makai akhona cropping sorry rabi crops na khangni adugi season duna rabi season na khangni adugi indam da thaba mahi maro mayam leire hawai thaba hangam thaba kobi thaba mayam se any example oina amna pibiro then ahum suba ngasai gi jet hana hai ki bodo ahum suba paragraph ta magi point yawbani mayam na da sum underline to bibiagan jet crops are grown during the short summer months from April to June yam telaba summer kalen gi matam yam telaba kalen matam si yam sana phangde yam telaba kalen gi matam da thaba mahi marong makhai se khoina jet crops adugi season duna jet season na khangni maruina hone thabi thai tarbuja thai asi example oina hapsande asumna si question si answer oina hojiki cropping pattern nantra cropping season ahum je khon pandi ka asi loire khoi hojiki topic cropping pattern hada si matang da then mathangi topic ta marathana igi
lecture tau matamda mayam ne kitang thui natra kitang ngang ba tu ba natra karigumba comment any comment ai ro shin pining bla ka so ai comment box ta so idna pbro ai sum do consider tau sage mathangi topic se major crops haibani major crops adi maru oiba mahai marong sing gi khara matang maramdi prithvi chida india da asukimati yamla mahai marong kya ma leiri adu loinamati ne na ba yadabina maru oiba khara khangkala ga sin ne doin major crops ta akhona maru oiba crops sing akhona sida haiba se cereals have a group, pulses have a group, oilseed have a group, fiber crops, cash crops, amasung beverage crops and tongan the crops akhona makhal khara khaidoi maduda ahan ba akhona lokhatoi je cereal have a group si matang now cereal si karino karma makhal gi mahai marong bo khoni cereal ena khangna bagi haba matamda angang singda si wahang thangma matamda phau gehu han hai yam chumi phau gehu gumba chuja gum si cereal da chali adu cereal se karino habani khudam hangba nate phau gehu habasi example ni cereal habadi aku pamaru chabun panmina ba aku pamaru da natra khitang pautak taw maru da chabun panmina ba se akona cereal na khangni adu example na rice wheat maize asum mamyam speak then maru cereal amani akhoi sida paras de yawi cereal amni lokha jarake maru oina akhoi sida cereal se akhoi gi cereal khara yawi ba sida aham boina rice matang da akhoi phau chen gi matang da ai tang lokha jarake now 2016 gi metric parikha da rice amasung wheat gehu amasung phau ani sigi ai nga sai gi phibam changdam naraga iu haina question ma manga piduna hangi ari question dum tang ai sida ithok jarake 2016 MBA and some khazar ke sida compare the favorable geographical conditions required for the cultivation of rice with those of wheat. Mga pera suna hangki question dumakti sigi wahi wata kitang di khenare ramde ay question dumak yengaga ijabati na te adu sigi question ses maina arthari nungdar thacha mane 2016 hangki base habadi isam sanai question sam khana padra ga su rice amasung wheat phau amasung chin hai su ko so wheat gehu ani sigi ainga sai pibam karama pibam da makoi ni sa pakana ho ngam bage hadi compare tar ga changdam na ga iu haben okay adudi rice ki matang na kitang ai hana haijarake rice ki second third line deki apun smaintar uba fangani rice se it requires high temperature of about 25 degrees Celsius and rainfall of above 100 centimeter annually rice se paktak na thage hon ge habanga taragadi sawi chang 25 degrees Celsius sare haraga nong chui chang na chahi da 100 centimeter ge mya nong chu mafam oigada masida rice ki figam se magi ainga sai figam sunna leire then paringam tang hapchan ningai na mairoi singda mangani na it is successfully grown in dry areas of Punjab, Haryana, Western UP and Northern Rajasthan with the help of irrigation. Masi hujiki haiba aina Punjabi ba like yawa Punjabi ba lam singdura state singdura park yamna mai park na thane habani kari gi mateng na with the help of irrigation ithai ising gi mateng na ithai lokong ising gi mateng yam mai park na khonai ni habani atoba lam kayam su akhona makha awang no fo bharat na chingba kayam piri asi akhoi sum state singche mairo sing khara hapsan ba yai adugi comparison da nasai wheat ki amwa lacharage gehu gi matanga na wheat chida magi su ai nasai phibam asum na hairi second line da yawni mayam ning bibi agan wheat ki matang gehu gi matang ne ji haijare bese it requires a cool wet climate 10 to 15 degrees Celsius during the growing season and a warm dry climate 20 to 25 degrees Celsius at the time of harvesting ma se thaba horko matam da 10 to 15 degrees Celsius sawi chang da ka le adu ma se lok pa yar ko matam harvesting to ba yare
हाइब मुलप मतम अदवाइदना 20 to 25 डिग्री सेल्सियस साबा मफम ओइगदबने सिगी क्लाइमेटिक कंडीशन से लेरगदि पाक्सना गेहूं जाहोब ngami हाइबने then makhada magi point khara maru oiba the two important wheat growing zones are maru oiba ko India da paktakna gehu hoba zone ani lei mingona palabada the Ganga Satluj plain na khangaba ma aduna north west side ta awang nongchup side ta aduga India gi ni ko haijari bise and the black soil region of the Deccan aduga black soil region haina ko chapter 1 da su yaw ni black soil gi matang da Deccan plateau na mayam ta biramani Deccan plateau aduda black soil region hariba ani se ke hu se pa na howi haban asumna ani se punchal le haraga si question sida rasam so with ki comparison to bo ina mairoshine tv gen then mathang makha ta boina millets haina le topic yam kanna maru oiba topic matang dinate adubu natraga so aina ma ahum piba question amata la aina pijaning bani millets ki matang da amta mairoshine amta yengsi ai system thase millets okay millets ki matang question se amta hana ijagya no matang ai millets ki matang question ai details a hajar ke so write an account on the production of millets in India. Maahum pi kali maahum pi na millets makhal ahum khai doe koi India millets makhal ahum khai doi adi ahum dugi matang de ibakan da maahum ni pi doi millets si kaino chanan haina haiba koina kabo po sum chana be hawa adu chanan de ne koi millets hai bose sida Ada India dan millets dari bahasa si matang sambungan iya. Ada India dan millets makal ahum pangi. Aduna maahum sipi bani. Minggu Punjab ada underline to bibi ani answer se jawar, bajra and ragi are the important millets grown in India. Asi maming si mahana panpiro. Jawar kaubama, bajra kaubama, ragi kaubama. Hari millets sana makal ahum se India ada pangi hai. Adu ding asai ekoi na mamang da kau kari lebih jet. Hari ga adu ki santola kita point macam apa? Iki dia ada mana? Jawar, bajra, ragi. Matang tu point. Ani anything tang dia ina hapan ini. Aham ada jawar di matang dah. Sekian lain tu kumthara pun uwa fangni textbook ta. Jawar is the main food crops in semi-arid areas of central and southern India. Jawar hai base kau na akang mamapam na nongkan na sugar na mamapam kau India ki maya wai lam am su khabar rom da. Phangba adu ko mamahi maro makal amani hai. Asim mak suai tanpa happy ro. Adu je kitang point macam tang ga aina hapan ni bamna. Maharashtra is the largest producer of jawar. Hai matik si matang hapan ni. India mung da khari yam na jawar puthok se Maharashtra na oi hai pa point si matang ina hapan ni. Smai toroga jawar ki matang na point ani si matang hapan ni. Then second ki paragraph ta bajra ki matang yaw bani. Bajra is sown in hot and dry climatic condition in north and western part of India. Bajra hai base akoi akang mamapam asabu mapam nongkan na juganda ba adu mamapam ni sumajo hobung ngami hai maruna north western awang nongchuk Bharat Maikai Gomda nongchu Bharat Maikai Gomda hobi hadani Rajasthan is the largest producer ngasai jawar gi Maharashtra na khali yamna puthui haibado adumaina bajra se khali yamna puthok je akoi India da bajra puthok Rajasthan na oi haiba point amasa asim ta hapani then last roina ragi matang Ragi grows well on red, black, sandy and loamy soil in dry areas. Ragi have sisu masu red, black, sandy, loamy soil. Ini makalgi lebak lehau masa hobung namnya ni. Karnataka is the leading producer. Kuari makokta ragi putok dari besar Karnataka ada stage na. Oh ya, hai ahum se poi ahum se si answer ina mairosh ni ini. Matang se miles ki matang lore. Makhata pada koi topic macam khara budi lairi yang kana important di oi terba. Aduna ai kaino to bani ai mas loina muti para nei na badi ya adu matam si yang lo khi gadra haina ai gisu YouTube channel da thagat po oi bani na online oi bani na masida yang kana su matam lo ya ta ba aduna mar mar topic macha amani di maru oi kya kana oi da ba si mutin di kalaga ai mathangi topic fiber crops hai basina yang kana maru oi ki maram di 2015 ki metric parkhara 2018 ki metric exam da manipur board ta hangki ba question kya ama lai adu fiber crops cd nga aina hayengi day 3 da oina ai lotha jarage ngasi ki day 2 gi oina di ai swai tension jana ba ai kona jarage maram di
masi aina thagat pa matam da su kitang matam laujabanina mayam su khajik tang aina takchari base mayam na gyan ta na ba bidam ta yam kana sang ta ang su mayam gyan ta ro da lai ragadi kitang ngai jade adugu mayam gi comment section da comment box da mayam na yeng bira matung da video sing ge sumai to haningi si to haningi na ta si to haningi de har na ching ba comment sing se aibu hena puni thawt po aina mayam na mairo sing na tra ai subscriber sing ai viewers sing sina bibira u haina ai request tawjari ar amatang last ta haijage ai class se noma tawraga ekone sum lauthara kadaba class ni marakta ai ngasa haijaki ba maths amusung chemistry is lakani aduna mayam na khambi na bagi damakta notification lakna bagi damakta mayam na akoi notification bell khoi akoi subscribe button bell button si su shoi dem nambi ramu maram notification lapaga ai sum yengba se ya na bagi damakta mayam na nambi ramu matang sida I hire ga ngasi gi day 2 sidi swai da shin jere mayam asi energy